Kimax Simba online letting high competition gi maram da ton ba myo singna ton wahang mayam hangbire mayamgi nuaina ba ai masi akhoi chinjari ba online letting high competition sigi agi chana kangon sing adigi madu yobi ga dur sab ya ga dur ba mahiro sing aduna kari tawada ga have jing do ai tantana thamjarake an bada online letting high competition se round ahum legani ahan ba round sida subnatangi mahiro yamana thajan birakadori ba adongi laiteng thang haibagi video adu 30 second obigadabani aduga khwaidagi sangabada 35 second haibadi 30 dagi na 35 second phawbagi manungda isana khwaidagi hainajaba khwaidagi hena phajare aina khanjaba laiteng thang hai ki video matek ama thabirakadamni haira video du thabirakpa matamda mahairoi du ki details maming matha mahana sanariba mafam ki institution ozana chinga mayam du hairiba first round gi video thabirakpa namda yaubirakadabani aduga ani super round haibam sum leiri second round sidana kaino hai kanda koi gi second round sida oidoi se punna 90 seconds oigadaba haiba 90 seconds se laiteng thang haibagi sina 60 second oigadaba haiba 60 seconds sida masana khwaidagi khuloijaba khwaidagi hena phajare hena khanba thang laiteng haibagi video 60 second obirakanda lemhoriba 30 seconds jimana ma masana masagi maramda miyamda masak takpagi video oigadabni samna mahiroi dugi ming leifam mahangna sanariba thangta institution dugi maming mahapo takpi tambiriba sintakpa natragana sintakpure dugi maming asina chingba 30 seconds sina ma masana masabu self introduce tawbagi oigadabani punna 90 second oigadaba 60 yamana thang haibagi 30 yamana masana masagi maramda pongdok chaba oigadaba aduga last the final round haijaba tare third round sidana tawdui se koigi the select toraba haidi second round sidagi select toraba mahiroi singdo koi kimax ki office ta koi kimax ki advisor or the technical committee ki jury mayam phambira kanda first second third haiba third round sida koi khanjagani aduna ahan bada second round se qualify oina bahona the first round ki video du fajana mawong marin tana sebira kanda haiba video du thajin birakadaba number du ekoi nakana thon jaramge haiba leteng thangai competition asida saruk yabi kadaba amadi saruk yabi ba kwaipuna makna matam chana sana adom ki details adom ki video sing adu thajin biraga haiba leteng thangai competition je mapong phan biu haina kimas ki maikai degi kanganjari